अहानबदा मरोइबा पाउ पिजरी नुपी सिंखक्तगी ओइबा सैनिक स्कूल अमा थंबगी तंगाई फदबा लेरै अथुबदा गर्ल्स सैनिक स्कूल अमा लिंखनबा होनरे हाइना एजुकेशन मिनिस्टर TH राधेश्यामना फोंदोखरे कॉफी थाबगी महुता कॉफी थादुना लंदम मसिगी सेनमिलन फगनबा होनरसि हाइना खादी एंड विलेज इंडस्ट्री बोर्ड की चेयरमैन एल राधा किशोरना फोंदोखरे मणिपुरमदगी म्यांमार की नंफालोंग अमदी तमुद संगलक्पा मियोइसिंग फीवर स्क्रीनिंग डिवाइस सिजनदुना कोरोना वायरस लैब्रा हाइबगी चेक तौबा हौख्रे अमसुंग कैसामथोंग थांजम लेरकता बोंपोखाइख्रे मियामना यानिंगदबा फोंदोक्तुना वाकन मिफम सथख्रे खुरुमजरी टाइम्स ऑफ मणिपुर न्यूज यंग्रिबसिंगबु कुमनथेम जंतन तराम नोक्चरी मियामदा पाउ संदोंग पिजरी इम्फाल द नुपी सिंखक्तगी ओइबा सैनिक स्कूल अमा लिंखनबा होनरी हाइना एजुकेशन मिनिस्टर TH राधेश्यामना फोंदोखरे एनडीए खलबा महिरोइ सिंगदा सेलगी मतेंग पीबगा मरी लेनेना ngasi कांचीपुरदा लेबा मिनिस्टर असिगी युमदा पौमी सिंग उनबा अमदा फोंदोखिबनी सैनिक स्कूल की ऑफिशियल क्यासु सरुग याखिबा थोरमदुदा स्टेट असिगी ओइना एनडीए पास तौदुना कोर्स सथरिबा महिरोइ 13 गी ममा मपा सिंगसु सरुग याखि मिनिस्टर के मसा की पॉकेट की पुथोक्तुना महिरोइ अमममदा लुपा लिसिंग यांखै यांखै की सेनफम गार्जियन सिंगदा खुसिनखि सेनफम सिंग अदु खुसिनरदुना मिनिस्टर TH राधेश्यामना मखाताना हाई एनडीए पास तौबा स्टेट असिगी महिरोइ 13 रोमसिगी मखाताबा कोर्स की दमक महांगना अंगम मतेंग पांगबनी खल्लब महिरोइ सिंग असिगी मनुंगदा इमुंगी फिबम चादबा कयासु यावबसिना अंगम मतेंग असि पिजबनी मसिना एनडीए की कोर्स सथरिङै मनुंगदा चंगदबा अपुनबा सेनफम अदुगी खरा मखै मतेंग पांगनबनी अमरोमदा स्टेट असिगी नुपी मसासिंगी मरक्ता पायलट ओइबा कयासु यावरे मरमदुना नुपी मसा खक्तगी ओइबा सैनिक स्कूल अमा हांगदोकनबा डिफेंस मिनिस्ट्री दा तक्सिनखिबा लेरे हिरमसिदा सैनिक स्कूल की बोर्ड ऑफ गवर्नर की मिफमदसु पुथोखरे हाइरी नुपी मसासिंग तमनबा लिंखनबा कन होनरी मसी हनक अइना तारीख 13 दा ममांग तारीख 13 दा बोर्ड ऑफ गवर्नर्स सैनिक स्कूल की डिफेंस मिनिस्टर याव मीटिंग अमा चलुबदा अखोई अंगांसिंग ऑफिसर ओइना ट्रेनिंग तौबा कैडेट एनडीए दा 13 ले अदुई मनुंगदा यामना लाइरबा इमुंग मोइसि तोलोब चादे हाइदी हयें कमीशन तौरगा चही 3 मतुंग चागदमने अदो हौजे हौजिसिदी मोइ था अमा लुपा 3,000 पुथोक ngамदबा याम वाबा इमुंग याम थिना वाबा इमुंग लेबा अदो हाइबसु ngамदबा अदुगी दो मखोइगी कमांडर अमने डिप्यूटी कमांडर मोइ कमांडर हाइ मको कनोदना अखोइगी प्रिंसिपल गा हाइतारे एनडीए गे अदो मोइ उनबदा मोइना हाइफेट वारी सारकपदे अइना नुंगाइतदना क्रमाइन तौसिगे हेना खनबदा एनडीए सही खुदिंग चंगम पोन्ते करिंगाना 3-4 यावसु यावदबसु अदु अखोइ एनडीए चंगम खुदिंगमक अखोइ लुपा लाख अममगुंबा टर्म कंप्लीट ओइबदा थाम 3,000 चही 3 ददी लुपा लाख अमगा समथिंग ताइ ला अमगुंबा अखोइ हेक खनमगा पीबगी गवर्नमेंट की अदुंग तौनब खोनबा अखोइ ऑनरेबल सीएम दा तानारा कैबिनेट ता हाइनरगा तौगेना खल्लगा लैबने नॉर्थ ईस्ट इंडिया खक्की नतना इंडिया पुंबगी ओइना मणिपुर असि कॉफी थाबगी ख्वाइदगी चानबा लम ओइरे लमदम असिदा पॉपी थारिबा असि कॉफी न महut सिंदोक्तुना हेना सेंथोक लैबा लमदम अमा ओहेनबा थबक पाइखतपा हौरे हाइना मणिपुर खादी एंड विलेज इंडस्ट्री MKVI बोर्ड की चेयरमैन MLA L राधा किशोरना फोंदोरकली ngasi कॉफी बोर्ड ऑफ इंडिया अमदी MKVI अनिना खुसमना सिंदुना लमफेलगी MKVI बोर्ड कॉम्प्लेक्स ता कॉफी थाबगी मरमदा पांगथोखिबा फील्ड डेमोन्स्ट्रेशन प्रोग्राम गा मरी लेनेना वाफम असि मांगना फोंदोखिबनी मांगना मखा तारदुना लमदम असिगी हौजिक सोक्सिलकलिबा इकोनॉमी की फिबम कया अमदी रिसोर्स वाटपगुमना उरिबा असि कॉफी थारबदी कोखनबा ngamgani लमदम असिगी अइंगसा अमदी लेबाक लेहौगी फिबम असि येंगलगा मणिपुर असि कॉफी थाबदा यामना चानबा लमदम अमा ओइरे अहानबा फेस की ओइना खादी इंडस्ट्रीना लुपा लाख 10 थाददुना लमदम असिगी चिंगी लमसिंगदा थाबा हौनबा सेम साबा लोइरे कॉफी हेक्टर अमा थाबदा लुपा लिसिंग यांखै की सेनफम थादबगी अयाबा लेरे हाइखि अमरोमदा लमदम असिगी चिंगी लमसिंगदा पाक्सना पॉपी थाबगी चनबी लेरिबा असि लेंगाक असिना तौदनबा कयारक हाइखिबा लेख्रबसु ngasi फावबा कोखनबा ngamdana लेरिबा असि कॉफीना महut सिंदुना लौमीसिंगदा अहेनबा सेनफम कया लाक्लबदी मसाना पॉपी थाबा असि तोखिगनी लेंगाकना पाइखलकलिबा खोंथांग असिदा सिंगी खुल सिंगी निंगथौसिंगना वखल ताबिदुना कॉफी थाबदा मतेंग तौहनिंगबगी अपामबसु फोंदोखि
चाही अहुम दमा चावबा मपुंग फारानी मदई पानबा हौरनी मदुदगी एकदम चाही खुदिंगी पानबसिना चाही यांखैमा कोई प्रोडक्टिव ओइगने चाही यांखैमा कोइन हार्वेस्ट तौगनी लोइनना चिंगी जगह सिंगसिदा मास कोई थाबा यागनी मसिदा अमखक्का कोई आई फॉरेस्ट डिपार्टमेंट से खनजरेबा फॉरेस्ट ना कोई मणिपुर की चिंग सिंगसे मणिपुर का इंडिया की अतई स्टेट सिंगसी का कितन खेनबा लई मरमदी कोई मणिपुर सिदी चिंगना 90% लेथोखरेबा चिंगसिना चिंग सिंगसी कोई फॉरेस्ट की रिजर्व लैंड रिजर्व फॉरेस्ट अमखक अखोई हानना ममांगी कोई सरकार हाइजब तारे मसीगी सिस्टम अमखक लेबदेगी अखोई मखोइदा परमिशन अमा लौबा अखोइना हुजिक पोपी यांथलीबा सुमायना कॉफीसु थारगा मु यांथकदबगी मरम लेयेबा मरमदी मसे हाना लेरम एक सिगी मतुंगिना अखोइना मसिदा अखोइना थागदोरिबा जगह सिंगसे अखोइना आइडेंटिफाई तौरनी मफम सिंग असे अखोई कॉफी थाजगी हाइरनी लोइनना मदुगा लोइनना अखोइगी क्रॉप सिंग सबोर्डिनेट क्रॉप सिंग अखोइ थागनी मदुगी सिंगसु अयाबा मसु गवर्नमेंट चंगे अमरोमदा कॉफी बोर्ड ऑफ इंडिया के एक्सटेंशन ऑफिसर मिरांदा संजेंबमना मणिपुर की अइंग असामदी लेबाक लेहाउगी फिबम असी येंगलगा मणिपुर दा पुथोकलिबा कॉफी असी प्रीमियम क्वालिटी फंगबा ngamgani लौमी अमना कॉफी थाबदा अहानबगी चही अहुम असी खरा सेक्शन होनबिरगा मखा ताबा चही सिंगददी कॉफी की वेराइटी की मतुंगिना चही यांखैदगी मरिफु फावबा पोथोक लेप्तना पोथोकपा याय हाइखि cropping gi then climate mitigation gi then kai hai tare alternate livelihood akoina standard of living kitang hengalan je na hai tagadi especially in hilly area especially in area where we cannot reach adu tagadi I think coffee je kitang mayamna seriously lobiraga magi kana baje akoida ke any queries technical issues la pa matam da akoida sum reach out to birakba khadi board ki through dagi oigera anyone related to coffee ko adu to biraga to tagadi we would always be there Manipur की कॉफी जे अखोई की कॉफी मैप ऑफ इंडिया दा अम्बोक याउद्रीबा तसेंगना हाइगदी हौजिबोक लैत्रीबा अदो कॉफी जे अखोइना कॉफी मैप ऑफ इंडिया दा यहोन से हाइतागदी मयाम खितंग सीरियसली लौबीरगा कईगी मागी कानाबसे खितंग रिसर्च तौमिनब्रा नत्रगा अखोइगी आर्टिकल लुकअप तौबोइगेरा दु तंग तौमिनसेना मणिपुरमदगी म्यांमारदा मरोइना नमफालोंग अमदी तमुदा चंगलकपा मियोइसिंग फीवर स्क्रीनिंग डिवाइसेस अदुना कोरोना वायरस लैब्रा हाइबगी चेक तौबा हौख्रे अदुमोइनमक मणिपुरगी ओइनदी हौजिक फावबदा म्यांमारदा चंगथोक चंगसिन तौनरिबा गेटसिंगदा सेक्शन थोरांग लौखटपगी ममी उद्री हौकिबा नुमित खरनिगी ममांगदगी चाइना रोमदगी कोरोना वायरस कौबा लाइसेट अमा संदोरकपदगी मियोइ क्या लैना असिना नारकपदगी चाइनादा सिकिबा मिगी मसिंग हेंगलकपा लेप्ट्री अमदी अनाबगी मसिंगसु हेंगलकले फिबम असी यौरक्लबा मतमदा युमथंगना लैरिबा तुआन तुआनबा लेबाक कयामदी बॉर्डर एरिया सिंगदा सेक्शन थोरांग लोकपा हौख्रे इंडिया के ओइना हिमाचल प्रदेश दा कोरोना वायरस के लाइसेट असी थेंगनबदगी नेपाल गा ताइनरिबा ngamkhai paringda section थोरांग पाइखटपा हौख्रबनी मणिपुर के युमथंगनरिबा म्यांमार लेबाकता कोरोना वायरस असिबु थेंगनबगिदमक तुआन तुआनबा ngamkhai paring सिंगदा थबक पाइखटपा हौख्रे ngasi मोरे के युमथंगनना लैरिबा म्यांमार गे नमफालोंग कैथेल संगफंगी इमिग्रेशन गेटता तमु हॉस्पिटल के डॉक्टर अमदी एमओ याउबा टीम सिंगना मणिपुर की मोरेरोम दगे नमफालोंग चांगलकपा मियोइ खुदिमक्ता फीवर स्क्रीनिंग डिवाइसेस अदुना कोरोना वायरस लोइनब्रा हाइबगी चेक तौबा हौख्रे हाइरिबा फीवर स्क्रीनिंग डिवाइस असिना करिगुंबा मियोइ अमदा लाइहौ थेंगनरबदी मियोइ अदु म्यांमार की नमफालोंगदा चंगमद अथिंगबा थमली नाकलमरोमदा मणिपुर की ओइना बॉर्डर एरिया सिदा हौजिक फावबगी ओइना युमथंगनरिबा स्टेट अमदी लैबाक सिंगदगी चांगलकपा मियोइ सिंग कोरोना वायरस असिगी मतंगदा चेक तौबगी थबक पाइखटपगी ममी तादरी मणिपुर लेंगाकना सिंदुना पांगथोकिबा हुमबद्रा माथोइसुबा रिपब्लिक डे लोइसिनबगी थोरम ngasi अहानबा मणिपुर राइफल्स की ग्राउंड पांगथोखरे थोरम अदुदा मणिपुर की गवर्नर डॉक्टर नाजमा हेप्तुला डेप्यूटी चीफ मिनिस्टर वाइजोय कुमार एजुकेशन मिनिस्टर टीएच राधेश्याम फिशरी मिनिस्टर एन कैशे अमदी चीफ सेक्रेटरी डॉक्टर जे सुरेश बाबू याउना पुलिस अमदी सिविल की मकोक थोंबा ऑफिशियल सिंग सरुक याखे थोरम अदुगी सरुक अमा ओइना सिंग अमसुंग तमगे तुआन तुआनबा कल्चरल ट्रुप 15 सरुक यादुना अथोइहेन तानाबा पांगथोखे सांगदमबा अदुदा Scheduled Caste Children Dance Academy Kaksingna Hanbataki, Loinena, Narang Pangtokiba Republic Degi Thoromda, March Past, Van Cultural Truth Amadi, Devlona Jingba, Changdam Nubadamat, Makok Matang Ta Krabasingda, Manamatum Suyen Toki. Position 65th NCC Senior Girl, holding Lobiri Basni, 3rd position, 60. युमनाम पाटलोगी थोंग असी साबदा नियम की वांगमदा थबक तौरपगी थोंगबु यानिंगदबा फुंगदोक्तुना लाक्लिबा फेब्रुवारी अमगी अयुक पुंग 6 तगी नुमिदांग वायरम पुंग 5 फावबा इम्फाल साइकुल लंबिदा बंद तौरगनी हाइना
Peace and Development Coordination Committee के Secretary TH Hemjina फोंदोखरे ngasi Manipur Press Club ta pangthokpa pawgi mifam amada committee ki member kya su saru yaki Secretary TH Hemjina makha taraduna Imphal Cycle lambi gi yumnam patlom gi thong matamga chunaraktabana phibam sadana lairakpa kuire chahi humbudra helaba thong asi matamga chunaba mawngda sabinaba mari lenaba singda taksinduna lakpani madugi matung anoba thong ama sanaba El Tarpon koba tikadar amada sinaduna thabak paikapa horakpani Apiba matamgi manungda thong asi saba loisinaba hairiba tikadar aduda sinaraba matung thabak kusuda niyamgi wangmada thabak kya tawraki hanagi ariba thong asida semjinba haijinbagi thabak tawrapodagi hiramasigi matangda Chief Minister fawbu yawnaki adubu mari lenaba EE da akanba thabak laukhatnaba haikhrabasu EE na thawa sadabadagi phibam leithoki thabak asi subada EE masa yawbagi video footage committee da leire maramaduna thong asi saba matamda niyamgi wangmada thabak surakpa asi committee asina yaba ngamloi hiramasida sarkar asina athubada matik chaba thabak laukhatpiyo haike Sina lana department da pau piram dana department ayap su yaudana haijalami bu thong che tang kun ga manga phawbugi manung da lokthok taba taragadi aikoi action lokhat lagani thika da dugi matak ta haina chi ibani chi ibe je khoi da whatsapp message thare ba se aikoi na thika charu matam da di I masana chi se thika da piram dre aduga yamna ngai ba madi thika da sina hairi ba thong sida aikoi gi I masa yauram ba sini I masa yauram bagi video clip aikoi da leijare I masa ma hariba thong si haibu matam da mapung phana yaw lerame aikoi da na ama haiba aduga thikada singa manaraga lautunarga PWD gi chief engineer amdi I masa makka loina na asugum laba lana tawriba miyam da lana prajagi adugum lanthum mayam mangan na ba lona sen jaraga tawriba thabak singa sai ko yabanga moy maramasina mari leinaba department asida honorable CM na amdi lenga asina miyang changbiraga maraleba musing atu matamda dandi pibiu ngarang Singjamai Police Station gi manung chanba Singjamai Waikhom Laikai Turel Mapalda Sakti Leirava IED ama Singjamai Police team na recover tawkhrabat tungda Singjamai Police Station gi manung chanba Kaisamtong Thangjam Leirakta leiba Manipur Tribal Development Corporation gi Executive Engineer oiba Atopam Dorendro Koba amagi yumda numidang pung mapan taba matamda sakhangdaba singna bom langsinduna pokhaihankrai thodok asigi matangda TOMTV na phangba pawgi matungina masakhangdaba bike tongduna lakpa mioi anina khonglei thuna bom adu langsinlamlaga chenkhibani bom pokhaiba aduda yumgi mangolgi saruk thongnaugi mingsel amadi yumgi walgi saruk singda akayatoi khara nangki adumapu thoidokpa misimina amadi asokpan yaukide bom pokhai karba tungda Imphal West Police ki makok thongba official sing amadi Manipur Police Bomb Disposal Squad ki team sing sangsilaktuna phibam adu yengsinki panba yabadi thodok asiga tharaga Executive Engineer Athokom Dorendro gi mayumda bomb attack satharakliba asi ahumlak subani hairi Amromda Kaisamthong Thangjam Leirakta leiba Manipur Tribal Development Corporation ki Executive Engineer Athokom Dorendro gi yumda bom langsinduna pokhain kiba thodok adubu yaningda phongdoktuna ngasi Kaisamthong Thangjam Leirakki Maira Paibi Ima Ibel singna Athokom Dorendro gi thongalda wakan mifam satakrai wakan mifam adu da saru yakivi Kaisamthong Thangjam Leirak Ima Panthoibi Maira Lupki President Ningthemsa Ongbi Ahanbi Season phongdokibada Lanbung amagum mirakta bom langsinduna attack sathaba haibisi yamna laibak thibani matungda asigumba thabak asi tawmigano haiki ngarang tang kunga taruk nongmaijing numit ki ingan ngan ba pung mapan mi angang nubi yumlon kairo na ba haidi thadok tuna satpa matamda aduk sakti leigaba bhomado yaning bagi oirabasu yaning da bagi oirabasu madu mirakta ama sungyumlakta langsan bado tawriba isa singna tabiyu mase yamna lanba yamna puksen pikpa kaisu ne haina akhoi khali aduna matung manaudi yumlakta ama sungmase mi marakta tawbiganu haidana nama ama oina isa singda haijari Idea Manipur Highway Hiramda Kanane Nabami Famamangase, Lilong Sazing Pukri as Obamapal the Pangtokre. Bharatiya Janata Yuva Morsa, BJYM Manipur Nasinduna. BJYM Manipur ki President Oriva P. Somorjit ki Yumda Pangtopa Tormaduda, Rajya Sabha ki MP Ketrimim Bhavananda, Lok Sabha ki MP R. Keranjan, Works Minister TH Biswajit Jauna, Party ki Lusing Bamadi, Langthaval Kendra ki Manung Dalaiba BJP ki Karyakarta Kayana, Kanane Nabagi Mifamaduda Sarugya ki. Thormadu Pangtokpagi Matangda BJYM Manipur ki President P. Somorjit Haikibada, Idea Manipur Haiba Hiram Asida Kanaduna, State Asi, Sakot Maikai the Hena Sanctionaba Amadi, Skim Kyagi Matangda, Mipum Tingna Kanganaba Honabani.
मसीदा नतना स्टेट असिगे सेनमिलोंदा हेना फगतहनबदा करी मथौ ताबगे हाइबदु मिपुम तिंगना खंगनबा होनबनि हाइखे Manipuri asi aikoi jati ama oina aikoi gi resource asi da base toraga aikoi karamba makal gi Manipur ama saga sige haibadu gi wakalon puthungna ba aina khangbang hakta ngangba nataba mipum khudimagna aina pamba Manipur se karino haibu sige idea se generate tausi haidrang asigi mifam si aikoi gi somorjin na kaubani masi yamna interesting oiba aduga mipum khudimagna Manipur nuksiradi magi wagi wakal do positive oiba idea sing puthoga aikoi punna maduda naina minaraga manglom do chakhatpa aduga ina khunba mina respect toba ana leijari ba koi gi culture se masida more refine oiba aduga makal gi Manipur ama mangmena se haidana madugi idea puthongna ba ngasigi session ase kaujabon masigi idea Manipur ki topic asida aikoina nainagadoribsi aikoigi ngasigi leiriba mafamsida lirong chajing de punbiriba ima iben mayam sigi wakhalunching aikoigi maroina honorable MP ani aikoigi tamo babandaji party ki president chu webiba Rajya Sabha ki MP amadi Dr. Ozaranjan MP inner adu loinana aikoigi yamba tamo Biswajit ka yauna lakadoriba development khudimakta kari kari tawsige BJP ki leaders singchina amadi MP singchina kari role lawraga amadi akhoi gi praja singchina kari kari development akhoi punna chamina sige adugo Delhi phawba haibe MP ni sina madugi message yu honna bagi pandam sinjaba program ne lamdam asida sanaba hokraba ILPSC Manipur government na Jiribam district ka thangnana leiriba state ki miyoi singna Jiribam gi bazar da lalun etik tawba potsai leiba marimata singge awana yauna thongdok wathok singa mari lenena sathok sasin tawbada ILP khara komthokpio haina social worker A Surendra Kumar singna lainga ke puning singsin khre ngasi ayuk Jiri News Network JNN Jiribam gi conference hall da pangthokiba pawngi miphamamada manu makha taraduna mamang sahi gi December 38 da thokiba Manipur Gazette notification gi section 22 haibadi power of relax Manipur government na amendment tawba amasung relaxation tawba gi power yamna lei Mizoram Langang na kumjali singani taramari ge August kunda thokiba the Mizoram Gazette notification adugumna Manipur state government na Manipur Gazette amendment tawbiyo haiki Minister of India Sri Narendra Damodar Modi state government da forward tawrakre madudi district session court Jiribam da hangdukpiu adubu ngasi phawba Manipur government na action amata lauduna leiri Jiribam da consumer forum court of family court chingba hangdukpiu haina Manipur government daina appeal tawjari Paumi Singha Unabadu da Sarug Yakiva All Jiribam Hindu Zagoran Association Jiribam ge advisor Pramod Dasna Jiribam ga Tainariva Fulartal Lakhipur Silchar asi Lifeline Lambi Oiri Adubu ILP sana bahorakpadage sathok sasin tawbada yamna khudong sadaba mayoknare haiki Some size completely dependent to it. ILP maramna some the relaxation katang lectedi akoi jiri misi moi da depend to bania Lifeline nabagi akoi da katang himbaga katang wagatra aku comment da request to yakoi katang gate da katang relaxation United Glove Jirigat Assam gi President Swades Sarkar na handak Central Government na Manipur State asida ILP senarakpa asi afaba khongthang amani adubu Jirigat amade Assam romdagi Jiribam da nomgi thabak suba business masa masa tawba amadi sathok sasin da kudong sadaba ama leire maramaduna Jiribam da ILP gi get asi hojik leiri ba mafam asidagi kilometer mangarom haibadi Gularthol rom da thambiyo haike गुलाबदल में बैठा से इम्फाल में जो जाएगा उसके लिए इनालर परमिट जरूरी है इम्फाल में जाएगा तो उसके लिए ठीक है इम्फाल जाने के लिए वो तो इनालर परमिट नहीं होगा तो प्रॉब्लम खड़ा हो सकता है लेकिन हम लोग रेगुलर जिरीबाम में आता है हम लोग का पेट्रोल पंप इधर है हॉस्पिटल इधर है बहुत दिन से भाई जैसा हम लोग रह के आता है इधर का बासिंदा वो परमानेंट हम लोग का है लेकिन हम लोग अभी एक गेट बैठने से हम लोग का बहुत प्रॉब्लम खड़ा हो गया तो इसलिए हम मणिपुर गवर्नमेंट से रिक्वेस्ट है सेंट्रल ने ऑर्डर दिया ठीक है लेकिन वो ठीक करने का जो गेट कहाँ में बैठेगा वो तो स्टेट गवर्नमेंट के पावर के ऊपर में है तो इसलिए हम गवर्नमेंट का रिक्वेस्ट करता हूँ जो इनोवेट परमिट हो ठीक है लेकिन हम लोग को जिरीघाट या लखीपुर का छोटा छोटा बिजनेसमैन जो होता है जो 500 वीक में एक दिन उसका 500 इनकम होता है
Konthongjam Tamphal RMB Films ki makhada puthokpa imagi laman haina mingthonba Manipuri feature film gi yaifa thongni thoram ngasi Kurai konsam laikai dalaiba saknaraba petition Jenny Kurai gi sangai da pangthokrai avenau maya sauduri medha konthongjam Deni Silhaiba Suras Ngasepam amadi Zelisna maroiba saktam sing langduna puthokadariba film nasida mama masa anigi marakta leinaba mari adu sengna utkadori thorom madugi matangda film nasigi director Hemanta Kumana film nasi family play da yumpham oiduna imung amada nupi ani lonba amadi nupi ani dugi masa singa mama singa leinariba mari adugi matangda mayek sengna utkadori film nasina piriba pawjelasi miyamna mapung fana lokshin biduna kunai asida leiriba asoiba kya asi semdokpada kharada oiribasu mateng oigani haike Luang Films production gi ihan han bakunma ba oina putokadariba Manipuri feature film ima maset isa tangkhai gi ira thongni thoram ngasi konung lampakta leiba iboyama sumang nila sangna da pangthokrai thormadu da Manipur gi ningthau maidingu lesemba sana jawba Padma Shri award na ba warepa Luang Films production gi advisor namoijam tomba amadi Manipur Film Forum gi vice chairman Virendra Salamna maroiba mithungen sing oina sarugya ke thoram gi athoiba mithungen gi oiba warul pereduna maidingu lesemba sana jawna पुथोकदरिबा फिल्म असे लमदम असिदा माइरोल दगे चनदुना लाक्लबा लिसत सजत क्यागी हौजिक होंगलक्लिबा फिबम असिदा हेना मरुइबा वाखलोन थमले हाइके माना मखा तारदुना हौजिक मतमगी चनबी ओइना फिल्म अमना पिरिबा पाउजेल अदु मियामना लौसिनबा होनबगी महुता फिल्म द याउरिबा अरंग अराक फिजित चक्सादा हेना लुना लौखिबना फिल्म असिना पिनिंगलिबा पाउजेल अदु मियामदा यहोनबा ngamdri ngasigi film asina miyam da pining leba paujel adu miyam mamu tana yengbiduna film asina piriba paujel adu lokshin biraga lamda masida leiriba asoiba kya semdokpa ngamgani haibagi thajaba lei haiki loiba agi di maru sibada da luangi wakalom du masai thambira ba uja tomana film asi phajana taloka kariba leiba miyam mai pahandana film asida thadariba magi budget jese phajana masi hanjalagadi mado leiba ki kana gadaba atoppa film si leiba ki sengdokpa अदु लेबासी खुनाई से चुमथोकद फिल्म से पुथोनिंग लेगदी मदुगी सिदगी लाइब पैसा से अदोम दसु आई अदुम थादा जगे तदोन पैसा से हंजलब खोचलब वाफम लेजने हाबसे मसी मसु याम नै खगी तमजनिया बा अदु वाखलोल मदि Manipur lengak ke higher secondary oza singna matam kuine degi tanduna lakpa academic grade pe pithoktana lengak na matam sangna na thaiduna thambagi thong ase yaning de haina All India State Government Employees Confederation ge cherola man hairikli cherola sina makha taribadi lengak na taliba davi sing ase pitoktrabadi oza singna board amasung council na loba class 10 amasung 12 ke exam da duty loroi hairikli Haukiva Thasigi Tankun Humdaida Singat Battalion ge Churachandpur Sector Assam Rifles na Indo Myanmar Ngamkai Dalaiba Singat Police Station ge Manungchan ba Molum area dagi Lupa Crore Mangagi Mamal Oigedaba Angangba Chachandan kaya fagat pangamkrai Smuggler Singna Puna Bohonaram liba Angangba Chachandan adu kilogram lising taraga chatret yangkai romni hairi Ingele Paper and Print Private Limited ki branch among se Imphal East District ki Kurai Soibam Lekai da hangdokrai Tharomadu ga mari lenena Ingele Paper and Print Private Limited ki founder amadi managing director oiriba Ronald Elangbamna ngasi lamdam asida manga suba branch oina hangdokliba asida Maikai Yesong gi miyam da chaunu khudong chaba piragani Amaromda kumja lisingani taranipan ge April dagi hongduna paper amadi print ki lamda sangsilakliba khongthang ase kumja lisingani taranipan taramapan gi startup ta yorpadagi hena sakhot amna ngamle Company asida thabak tawriba ayamba nupina oiri women empowerment ki wantok lehanaba sangsilakliba khongthang asida mimanadraba nupi singbu thabak suhanduna sel tanbagi lambi ama piri haike si mafam asida khoina around 20 nupi 20 mukti thabak bina ba khoina plan tawjari February tha da gidi khoina machinery ju yawrani aduga machinery paina baju out of 100 dagi 50 amadi 50% amadi nupina machine pahanaba khoina kaina tawbani semjabani ko and mafam asida anambana more than 95% di nupi ge employee ngata ne Manipur Liquor Prohibition Act lising masamapan Manipur drama thoi pass out na lamdam ase dry state ni haina lauthokrabasu yungang amasung yungo mafong kya da fangli masigi mathakta Manipur da yungang ge godown thanglok leptri masigi mayakta All Manipur Women's Social Reformation and Development Samasna lepkani haina lubasigi serola man hairakli Kaksing Municipal Council gi makhada Ward ki Ward Development Committee singna sinduna lepna satharakpa Municipal Solid Waste Management ki matang da awareness program pangthokpa galoinena
source segregation ge fata haudi thamnaba twin bin sing yenthokpi thoram ngasisu makhatana ward number 11 amadi 12 ki yumthong singda pangthokrai ward number 11 ge oina kaksing khulakpam mandapta aduga ward number 12 ki oina kaksing sumak laikai Januram Hall da pangthokiba thoram sing aduda municipal council asige executive engineer Naurem Ramachandra amadi assistant engineer Salam Jugesorna resource person sing oina wangangki ngasigi twin bin sing yenthokpagi thoram sing aduda kaksing municipal council gi chairperson Naurem Sanjit Kumar vice chairperson KHS Zaljit amasung atai councillor sing kaksing municipal council gi executive officer Tunglut Kaming Thang amadi atai staff sing susaruk yaki Thangtek Teramakong Mera Paibilup amadi Teramakong Awang Development Committee na laikai gi pukrida khaidem tomba kauba miyai amana patata na bohonarik libasi mari leinaba authority ne yabigano haina pause singda phongdokiba wafam adu aranba yumpham yaudabani haina khaidem tombana phongdorokli ngasi Manipur Press Club ta pangthokpa paugi mifam amada tombana makha taraduna Nambol Municipal Council gi ward number 18 gi manung chaliba Vamdiar Thangtek Teramakong gi village number 90 gi dak number 1038 ta leiriba point 18 rom park sauba mafamasi state land na chada kun manga oiraga atai lemhoriba lamgi saruk aduna mahaki apokpi mamana sinerambani mafamasi mahakna maranai oina pata pansinaba honakiba leite haike bara bi sara thokada natraga ai de si leinung dhula chatpa tari bra kai nai sum hai yarak tramdina moi thoin ta de moi no jisi moi mayam si yang pana huji ai thongga le thokpa yara hairi ai moi gi lam lausin leka hari base aran bawana kai lausin jati aduga moina engonda waina ai ipa moi bai sa isu leina lai mayam si lambi thokpam oi si masi chatna ba am kana sip tawre ba February gi 28 aroi bane ai sat ya roi doris bi matam katang le masi ai karom chatoi nu khangdri awa bata dori Ngarang pangthokiba Republic Day namita Lab Party gi lusingba singna punna India ge constitution gi preamble sing pamineduna India pumbada amato ina nungsi sanana leiminana ba amadi mioibagi hak ngaknaba wasakmina kibagi charuk amoina lamdamasidasu CPIM ge office ta Lab Party singi mioi singna Indian constitution ge preamble punna pamina kre hairukli Haraurok Tangkam Gram Panchayat ki Pradhan Laisangthem Kulachandra gi midyang makhada mari leinaba singna matam kya gi mamangdagi midyang sangbidana leireklaba Tangkam Senjam leirak ngasidagi semba hokre lambi senglakpa adubo harawa phongdokluduna makedom gi Senjam lukhoi kauba miyoi amana Pradhana lokholakliba khongthang asi nungaiba poi mari leinaba singna matam kya gi mamangdagi midyang sangdana leirakpana lambi asigi akoibada leiba khunja sing awaba kaya mayoknaramba adu ngasi lambi semba hawraklabanina khara makhaidi kohonba ngamlagani Nongju patha matamda lambi asi yenghaidaba phibam amada leiramba adu leiraroi haina apenba phongdorakki Leirak haraga khangnaba khara ju sangna sange si atopa mamangda khanagumba pradhan natraga member singna sigi thabak sida yengjanggiba amata leitri handakki anoba karaiba harautagi laisangthem kulachanda haiba pradhan sina suji lambi ji sembire ado sigi matangida koina mabu thagat chaningi chung ngaiba phau North East Dialogue Forum nedapna Assam Rifles lauthokina ba amasung afaspa reveal tawna ba yauna Assam Rifles ki personnel amana Manipur Police ki nupi officer amada satharkibat lujadaba thong sing amadi manglam chatta thongdokiba amadi thokiba sing adugi chapsaba lokhatpam thokpa thabak sing lokhanaba India ki Prime Minister Union Home Minister Minister of Women and Child Development da memorandum piduna taksin khre hairi Assam da khundariba Garo singna makoigi oiba tunganba Autonomous Council pinaba dabi tawduna The United Garo Autonomous Council Movement Committee na hayang ayuk pung mga dagi Assam ban kaukre. Assam langa ki maikay dagi su ban na sina mahusagi punsida akay bathon dana ba ngasi numidang dagi akan ba section thorang lokot pa hukre. Hawzi amuk sana bagi pau pangbigani. Manipur MSR Boxing Association Mabana Sinduna numit nipani sumna sathakadaba First Manipur State Invitation Boxing Championship lisingani kun for men and women ngasidagi hauduna Kumalampak Boxing Arena dagi haudokre. Championship asida boxing organization taramanga gi punna sanaroi chani gi humudra na sarug yari. Ngasi haudopagi thoramadu da Mabagi Assistant General Secretary PH Dhanajit na
Manipur asi sports ki powerhouse ni championship asi toina sinduna mamangda masana asi sitharakpagi awaba kaya mayoknakiba adu kokpa ngamnabagi pandamda pangthokpani masina haugalakliba sanaroi lotuna lairiba haithoising thoibasing adu khangdoknaba honabada yamna laina thoalagani haugalakliba sanaroi asi national amade international gi thakta semgatnaba loinana boxing masanada maming lairaba medicom amade sarita gumba sanaroi masing yamna puthokpa ngamnaba honajabani haikhe टूर्नामेंट से तोड़ के दिया आगामी परफॉर्मेंस मागे टैलेंट हन तो बगान कोई खर लाइव हाइतारे और जो कोई ना जी इंटरनेशनल थाकता और कि नेशनल थाकता मधुकी सबसा मधुकी स्टेज में कोई सेम गमन भी हाइतारे और का मेरिकॉम गुम्बा कया मा और कि सरिता गुम्बा कया मा पुतोप याबगी कोई सबसा मधुकी कोई मणिपुर मधुकी सबसा कोई मणिपुर हाबिसदी कोई ना सानाबगी हायर गदी कोई ना सबसा मधुकी फंपाक मली जब लेबागनी और का मोईगुम्बा सरितागुम्बा अदगी मेरिकॉमगुम्बा अदगी अदुगुम्बा कोई देवेनगुम्बा मयाम पुथोप याबगी लबी मयाम लेबन मरु कोई टूर्नामेंट सिलगा मतंग खतंग कोई सिनबा ngमगदी मसी खुंजाव मयाम फंगदी कोई नांगांगी कनो हाइतारे कोई याम कोई इंटरनेशनल एरेना दा नत्रगा नेशनल एरेना दा कोई वांगना कोई मदुमा कोई पोटबं ngमनबगी दंतो हाइतारे Kuki Students Organization KSO Technopol Block na taranithoi suba Assam Rifles ka kusamnamna sinduna marirak suba KSO Technopol Block Sports Meet 2020 ge 9-man district level soccer tournament ngasi de Technopol district ge Sinam Village Playground da hodokre Unity and Fraternity through Sports Hive team da numit tarung ni sumna sathakada ba sports meet adu hodokpagi thoram da Technopol Assembly constituency ge MLA Dr DK Korungthang su saruk yakhe Tim Taratrena, Pul Mari Thona Kaidokuna Satagadoriba tournament Nadugi, Nasi Ahubonumita Sanakiba, Hanba Matchta, Molnom Youth Club, MYC na, Mayu Ebu, Panjil, Amasino, the Mighty Piki. Anisuba Matchtana, Falbung Youth Club, PYC Amasung, Mayu Dina Sanakiba Matchta, Falbung Youth Club, PYC na, Mayu Dibu, Panjil, Amasino, the Mighty Piki. All Jirivam Sports Association AJS Jirivam na sinduna Jirivam Higher Secondary School gi playground da thasage humdagi team tana turukna saru yaduna satharakiba first Morangtem Zoris Chandra Memorial Invitation Football Tournament 2019-2020 da Sunrise Club Kadam Talana champion oikre tournament asige ngasi sanakiba final match da Sunrise Club Kadam Talana Singerbon FA bu Panjil Mari amada maiti piki ngasi loishinbigi thoramda Jirivam Jila Parishad ki Adhyaksha Kech Janaki Devi AJS के प्रेसिडेंट एम ब्रजकांत सिंह टूर्नामेंट असि डोनर ओइबतनतना जिरिबाम के एसपी एम मूवी अमदी अतै मरुइबा मियोसिंग सुसरुक याखे चैंपियन ओइबा टीम दा कैश प्राइज लुपा लिसिंग कुंट्रा गलोइना रनिंग ट्रॉफी अमदी रनर्स अप ताकिबा सिंगरबोन एफए टीम दा कैश प्राइज ओइना लुपा लिसिंग कुन गलोइना रनिंग ट्रॉफी सिंग खुसिनखि निंगसिंग बयाई टूर्नामेंट असि एम मूवी सिंह एमपीएस एसपी जिरिबामना महाके लेखिद्रबा मचा नुपा गे मिंगदा कचबा टूर्नामेंट नि Amofa Academy Moirang na sinduna matang thagi mga fawba Moirang Multipurpose Higher Secondary Ground Sathagadaba Marirak Suba Hemam Biro and Brazen Memorial State Level Under 13 Football Tournament ngasi hogdokre. Team Nifa na sarug yaduna Sathagadoriba Tournament na sige ngasi ahubanu mita sanakiba ahanba match ta TUC Tangalawaina YSUC Fuvalabu Panjil Amasino da Mighty Piki. Aduga Aniswa match na Amofa Academy Moirang na PHDO Itaibu Panjil Ani Amada Mighty Piki. Bishnupur District ki Kwakta da leba Kwakta Public Ground da All Kwakta Sports Association asinduna satharkiba the first ever day and night 7-a-side football tournament lishingani kungi ngasi nipani senba numita sanakiba nungthil gi ahanba match da SWC amasung CTHRSS Panjil amamam sanaduna draw oikre aduga nungthil gi anisuba match da sanakiba TYSA amasung Boni FC gi match da na team animak Panjil chanaba ngamdana draw oikre World Combat Council na sinduna Mumbai gi Gorai Beach ta hayeng fawba sathagadoriba anisuba International Beach Combat Games lisingani kungi ngasi hongdokpa numita Manipur gi saruk yariba Gurumayum Dizamani Laistram Kuber amadi Yambem Tala sanuna medal lobangam Fangthongliba Combat Game asigi nupagi kilogram humfu kanglup ki full contact Gurumayum Dizamani na gold kilogram humfu nifan kanglup ki kick lighter Laistram Kuber na bronze amadi nupigi kilogram humfugi kanglupta Yambem Tala sanuna gold lowki Fangtholiva games asida Manipur gi sanaroi taraturka loinena official ani na saruk yari Hojing ngasi nungthilda phongna kiba Manipuri pause sing asigi maruba pausing puna yengminase
Kangleipak Maira, Manipur dasu leibak asigi humbudra matoi suba Republic Day thorom pangthokre. Mapung fava sakhalaba Manipur ama ohenaba sarkar asina kanna honaduna lakli. Chief Minister amadi MLA singda thabaki wanom sel piba lakpa tarbadi pharaga chairak piu. Yarifok Universal College ki Botanical Garden amadi website hangdokre. Republic Day thorom pangthokpa yaningdaba utuna Assam da bomanga pokhaikre. Bandam Manipur dasu humbudra matoi suba Republic Day ki thorom pangthokre. Total shutdown na mahusagi punsida chawna akaiba pikre. Aphaba Manipur amagidamag aphaba wakalon tathok tasin tausi. Ranjan Oza singna February amadagi siswag strike sangsilakadori. Manava NSCN IMna ceasefire thugaiduna amuk hana khulai pairani haina Delhi da warning tawkre. China da coronavirus na maram oiduna miyoi marifurom sikre. India da laina asina naba miyoi ani thengnare. Tha ani subna satharakpa CAFNPD Laborers Welfare Association ki ban sawatkani RSF. Kangla Pau Humudra mathoi suba Republic Day thorom pangthokre. Community khudimak na saruk yakiba amatani utle. Viren North East da insurgency hanthare hingsa na hiram amatagi solution purak pangamloy. Modi Executive Engineer gi yumda bom langsinduna pokhai halamle. Paugzel Humudra mathoi suba Republic Day gi thorom paksana pangthokre. Saukhat lamjel da mangjil thana sangshin bangamle. Chief Minister Yarifok Universal College ki Botanical Garden amadi website hangdokre. Bom pukai kre IED ama leiramle. Aroibada maroiba pom kana fangbigani. Nupi singkhaktagi oiba Sainik School ama thambagi tangai fadaba leire. Athubada Girls Sainik School ama linkhatna bahonari haina Education Minister TH Radheshyamna phongdokre. Poppy Thabagi Mohota Coffee Thaduna, Lamdamasigi Semilon Fagana Bohana Haina, Khadi and Village Industry Board ki Chairman L. Radhakishorna Phongdokre. Manipurom dagi Myanmar gi Namphalong amadi Tamu da Changlakpa Miyoi Singh fever screening devices in aduna coronavirus laibra haibagi check toba hokre. Amasung Kaisamthong Thangjam Leirakta Bom Pokai Kre Miyamna Yaningdaba Phongdoktuna Wakan Mifam Sathakre. Ngasi goy na di matang sida Manipuri Pau Lojare Times of Manipur gi Manipuri Pau yang birbasing bamu kana kurumjare.